Ngasi fongkiba tongan-tonganba nungtil pausi kharagi collection miyamda khudol tamjagi IDP singda lakh ahumgi financial package pigadauri relief camp ta leiriba in March December Faobda Mayumda Hallagani haiba chief secretary gi ofam tamjagi internally displaced person IDP singna leiriba relief camp punamak December Faobda thonglon chilaga lanjenarakpa miyoi punamak mayumda Hallagani haina Manipur lengakna laukthokre haiba nungtil pausi gi chipong ama oiriba Royal Kati dagi lakwatcharaga thamjabani khudaki oina mayumda hanbada Sadaba IDP Sing Nauna Saba prefabricated house the Matam Kragi Oina Lehenaba Tarang Lokatani Hairi Hotel Impal the Pangtokpa Manipur State Commission for Scheduled Tribe Ani Shuba Foundation Digi Tauram Yawa Lakh Chief Secretary Prasan Kumar Singana Paumising the Wapamasi Pongdokivani Chief Secretary Nahai State Amadi Central Lengakna Highway Punamak Hangdoklaga Micham Miam Aki Akang Laitana Satok Sasin Tawa Yanaba Tarang Lokatli Akaknaba Matamgi Manung the Paketba Taranga Sina Maram Oiraga Atuba Matamda Micham Miam State Asigi Mapam Punamakta Kudong Tiba Amata Mayok Nadana Satok Sasin Tauba Yaragani IDP Sing Kundalaita Hanbagi Taurang Tangkak Ahum Tokna Paikat Kani Haina Paladuna Chief Secretary Prasan Kumar Singana Makatana Hai Ahan Batangkaki Oina July Thai Manungda IDP Sing Mayumda Halanaba Taurang Paikalagani October Thada Ani Subat Tangkak Amasung December Thadana Ahum Subat Tangkaki Oina Taurang Ase Paikat Naba Pandam Thamli Masagi Mayumda Hankigadoraba Amasung Mayumakai Mang Takraba Myoy Singda Nauna Mayumakai Sanabagi Tengbang Oina Lupa Lakh ahumgi financial package Piragani Manipur kumza 2023 ki May ahumdagi haurakhiba Kanglup ki hana sunaba thodok asigi ahanba tangkakta miyoi lising humpuga nithoi mayumakai mang takhibadagi tongan-tonganba mafamda hangdokpa relief camp singda saidangpham lawduna laiki adubu matung tarakpada miyoi khara mayumda halankhibaga loinana hojik IDP masing lising yankhai ga tare lomta ngaire December tha faubada khudongsadaba mayuknabadagi mayumda hanba ngamdaba IDP singna nauna sagadaba prefabricated house ta lehenana tharang lokhatle lengak na hiramasiga mari lenana anova prefabricated house lising amarom sanaba tharang lokhale haina su pongdokhi security gi matangda paumising na hangkiba wang amagi paukhumda chief secretary na hai labuk yauna kodong thiba thorakpa yai haina chingnaba mafam punamakta security gi matik chaba section tharang lokhale kanglup animak ki lomisingna masa gi lopomda aki ekang leitana law ujanabagi kodong chaba phangalagani manipurda hojikti pibam khara phagalaklabanina nakal animak ki civil society organization singna pungning phataraga yariba makai ing tappa pibam lehenanaba honabada angamba mateng pangsinanaba honabiyo haina su mahang apel tawkhe makhatana tampakta tawkhibagumna chingdasu nomai chani ga ahum phagat hairi tampakta security force na operation chatabada amukta da nomai mayam phagatpa ngamkhibagumna chingdasu angpa maong amada tongan ba makhalgi nomai chani ga ahum security force na ngarang phagat pangamkhre manipur police na thokiba chirolamagi matungina chingi district singda tha sigi ahum amasong mari gi ayukta security force na operation chatabada yamlaba khusu kulai sing adu phagat pangamkhibani chapchaba intelligence ki report ki matung ina chathakiba operation adu technopol kangpokpi chandel amasung churachandpur district ki mafam singdani pawasina hai phagalaba nomai sing adu gi manungda insas rifle kunga mathoi AK series ki nomai taraga mathoi SLR kunga taruk sniper ahum carbine ahum PT3 not 3 taraga tare safety 1mm mortar ani MA slot rifle ani M76 hand grenade launcher ahum rifle with scope ama single shoot bridge loaded taraga nipal single barrel taraga mathoi pistol taruk .22 rifle ama lethot gun ani single bolt kunga manga country made pistol ahum muzzle loaded rifle mari single bolt taruk pompi kuntraga nipana masong lethot amani hairi nomai mayam adu phabaga iroinana nomai maru amasong bom khara su phagatle hairi 5.56 mm ki nomai maru kunga mapan 7.62 mm nomai marfu ID bom kuntra hand grenade tara pompi cell mapan lethot grenade ani su phagat pangamle hairi manipur da ing tappa phibam hanjilanaba security force na paikhalakpa tabak sange manungda nomai fariba asisu ama oiri hairi makhatana Mizoram dagi Myanmar border fauba rail lambi semnabagi survey tawba loikhre irang na maram oiraga manipur phaugataba trans asian highway Mizoram da hongkiba yana leire hairi manipur da thokliba kangluk irang asina maram oiraduna state asida yamna ngalingai matamdagi trans asian highway phaugani haina thorang ayamba paikhatpa loikraba matungda Mizoram romda hongkiba yana leire khwaidagi nauna phangba pauna hai trans asian highway asi Mizoram romta hongnanaba haukiba chahi khara asida Mizoram lengak amadi mizogi luchingba singna hona duna lai aduga manipur dana ngasi phauba lengak nasu civil society organization amatana su miyeng changde madugi mahutta railway line sangbalakpada ayat apan kaya piduna leiri masigi mahaina north east frontier railway na Mizoram gi sairang siwidagi indo Myanmar border gi jurin pui phauba rail lambi semnabagi survey tawba loikhre hiramasigi matangda Mizoram gi Rajya Sabha member
member Ganlan Benana High capital city Aizoldagi Hauraga Myanmar Galona Bangai Manakta Laiba Longtalai district Faobda rail lambi semnabagi proposal ama union government ta mangzauna na pesin kiba laikre Union Railway Minister Aswini Vaishnaw gasu haktengnana unaraga project asi atienba matumgi manungda khongjel yangna chathabinaba wari sanakiba laikre nauna sengba doriba railway lambi asi saurangna kilometer sani ga kunga humdoi sangani sairang sewetigi hauraga Indo Myanmar border town oiriba Chin state ki Beletawatagi kilometer amarom tamak lamna laiba Jurinpui Beles Faobda rail lambi semgadabani hiramasagi matangda ahanba tangkaki oina survey tawba loikrabasu alignment map ki matangda aroiba oina approval launaba honari haina Banlan Belana agency da pongdokhi karigumba railway project asi mapung phana paikhatpa loidabadi nakal adimakta chap manana kanaba phangani haina palladuna mahak hai haujimakki oina lambi thonggi pibam phattaba maramna ising lambi da potchai hondok honjin tawbagi tharong lokhali karigumba rail lambi semba loiduna train chenba haurabadi lalon etiket thabak thoram seng khubang soksinba ngamlagani Indiana Mizoram phawraga Chin state ki Peletawa township Faobda thau chinjak amadi hidak langtak seng puthok pusin tawbagi tharong lokhali nauna sangat kadoriba rail lambi ase loishinba tarabadi India amasung Myanmar da kumja 2008 tagi $1 billion chonga changna paikhatpa Kaladan multi modal transit transport project ta achobo mateng oirgani hairi madugi sumatakta tharang asina India gi awak nongpok thangba state cheng ising lambi amasung kangphal lambi da nongsup thangba Myanmar gi mafam singa loinana satok tasin tawba ngamalagani adumoinamak Myanmar da hojik thokliba wathok asina maram oiraga Kaladan multi modal transit transport project ta chawna khurau thangli Myanmar gi military junta ga Arakan army ga kan mongda khut thongna rakbana maram oiraga project asi makata na pakhatpada khudongsa daba kaya marum mayoknari Arakan army na Myanmar gi maru oiba mafam kaya khudum chanki ba maramna Kaladan project ki thabakta apan piri haina report amana phongdarli nauna phampai gi Russia gi makok thongba navy commander Ukraine landmi singna hatkre hairi Russia navy gi maikaida nauna president Vladimir Putin na deputy commander in chief ki hapkiba kuidriba Mikhail Gokopu Karkas region ta Ukraine gi maikaidagi chatrakpa strike amana hatkre haina Russian military gi blogger amagi maikaidagi phongdarli blogger adugi paulai khraba matung Russia gi Ministry of Defense amasung Karkas region gi governor Oleg Ozimia pona masagi chahi nifugunithoi suraba commander Gokop siri haiba wafam phongdarli mahak asi chahi asigi March 19 da Putin na Pacific Fleet Naval Infantry gi 155 suba separate guards brigades ki commander oirambadagi Russian Navy gi deputy commander in chief ta promotion pi kibani mahak sikiba asina Ukraine forcing gi di achoba mai pakpa ama oiri mamangtagi hauna Russia gi forcing na Ukraine gi nongpok thangba mafam singda akanba pressure mayokna duna leirakpani marak asida Russia na su Ukraine gi tongan ba city singda misal amadi drone sizinaduna chathakiba attack singda asiana kaya yauki hairi amaromda US na Ukraine gi damakta pigani haina toramba misal gi segment ama Trump administration na athingba thamlakhiba aduna chawna mangjaba ama leirakli maduna maram oiraga Ukraine Europe ta mateng thamlakli hairi makata na ahingda Palestine macha mogdaga mari hatkiba adu tharaga pungni phuni pangi manungda Israel gi strike na punna miyoi chahum sikre hairi Israel gi maikaidagi ngarang ahing chathakiba air strike amasung nomai kapagi thodokta Palestine macha mogdaga mari sikiba adu tharaga pungni phuni pangi manungda punna miyoi chahum hatkre haina Gaza media office ki maikaidagi phongdaroli US ki Donald Trump na luchingduna Gaza da anoba ceasefire ama thamnana ba Israel gi Prime Minister Benjamin Netanyahu gi maikaidagi ayaba leiri haiba wafam phongdokpada ngai ngarang ahing Gaza gi tongan ba wafam singda Israel na support tawba America gi organization na semba Gaza Humanitarian Foundation dagi chana thaknaba lawba Lakh miyoi manga hatkibaga loinana atopa marfuga mapan amana tongan wafam da sikibani air strike ngasi ayuk anganbada miyoi taraga manga Mawasi John ta hatki hairiba mafam asi lanjenariba Palestine macha kaya ama changjapam lawribani Israel na samlagliba Gaza Humanitarian Foundation gi chana thaknaba amadi atopa polam kaya pinanabagi namada mara leitaba Palestine macha kaya ama hatphamoirabra haina achobu wang ama lakli Israel na satharakpa strike singa duna apunba Gaza gi missing million 2.3 gi manungda chada mogdadi mayum makai thadoktuna chenaribani makhoi na Hamas ta maral siraduna micham leiba mafam singdagi makhoi tamna attack chathanaba lalong kaya sille hairi makhoi bu target tarokpada micham khara sibagi thodok sing asi thoklibani Trumpna pukhalakpa numit humphuni gi ceasefire asi Hamas gi mekaidagi su hauji leiriba phibam asi hena suksin dringagi mangoinana yahobana chumi haina Trump masamakna phongdokhibani adubu ceasefire adugi proposal Hamas ta yawjingaida supnagi pungni phuni pangi manungda Israel gi strike na Palestine macha chahum hena hatpagi thong chatharakli hairi makhatana China na landarakpada ngathoknabagi sem saba oina Taiwan da lami amadi michamgi oiba drill chathagadawri hairi
hairi matam sangnadagi China na Taiwan bu lawsinanaba makhoi gi maikai singnaba kaya sathaduna lakli madugi manung channa anakpa mafamsingda military gi oiba exercise kaya pangthokli karigumba China na tasengna landarakpada Taiwan ngakthoksanaba sem saba oina laibak adugi oina khwaidagi chawba lanmi amadi micham yauna drill pangthokadori hairiba drill ase July 8 gi numidangtagi hauraga numit 10 ni chupna pangthokadori bani maduda active military nattaba reserve ta laiba mioi liseng kunganithoi romsu saruk yagadori hankwang exercise haina khangnaba drill ase Taiwan street ki mafam ayambada pangthokadori bani hairiba mafam ase Taiwan gi matangda China amasung USA ani gi marakta lanthengnarakpa yaba mafam ama oiribani panba yabadi US na Taiwan bu lebak amani haina recognize tawdrabasu political amasung economic gi hiram kayada chawna mateng pangduna lagli maramaduna US ki logi matung ina Taiwan da atopa lebak na attack chatharakpada USA gi makaidagi mateng pangbai basi soidrabani Taiwan gi defense ministry gi makaidagi phongdorakpada makhoi gi active lan mi maseng watpana reserve ta leiba mioi kya amasu drill asida yawngadori bani hairi